Manipur River Reserve Forest amasung Protected Forest sing ngaknaba Forest Guard sing train tawduna nongmay issue tawre haina Chief Minister N Biren na fongdokre. State asida hawkiba numit kharani asida COVID-19 ki case hengalakliba asigi yenglaga Health Director na state asida changlakpa mipung khudingmak entry points sing the screening test tawna bakhangan khre. Amasung India da COVID ki anauba sub-variant BA2.75 detect tawkre hawkiba pung kunmari da India da miyoy lising taranipan ga chamapan ga kuntra COVID positive hoy kiba galoy na active case lakama lising taramapan hele. Myam bukrum jare adom neng birba impact news ni ay SONALEE MAIBAM na hawjik pung ja asifaw bugi maroy ba pausing myam da pizare. Manipur River Reserve Forest amasung Protected Forest sing ngaknaba Forest Guard sing train tawduna nongmay issue tawre haina Chief Minister N Biren na fongdokre wafam asivan mahotsav kamari lainana Imphal East ki nongmay jingching sang pareng da layba Ising Chaibi the Chief Minister na luchingduna uchara thabagi thauramga mari lainana fongdorakibane Forest Department na sinduna pangthokiba uchara thabagi thauramadu Forest Minister Thongam Biswajit amadi lainga ki mari lainaba official kayasu sarukyakhe thauramadu mari lainana Chief Minister na pangmi singda makha taraduna umang wangmang kokthokpa na maram oiraga global warming mayoknaduna chingning khaibagi thodok kaya lepalaitana thoraktuna mamal yamkhraba miyoibagi punsi kaya manghalli asigumba laibak thiba thodok sing asi miyoibana mahusage akoibagi fibam ngaktuna thamhaudabadagi thorakpani maram aduna chingning khaibagi thodok sing asidagi kharada oirasu ngakthokpa ngamnaba umang wamang yokhatuna mahusage akoibagi fibam ngak senduna thamba mathautai chingi mafam singda khundariba khunja singnasu English amaga chamapan ga kuntaret amasung English amaga chamapan ga humfuda Indian Forest Act ki makhada Reserve Forest amasung Protected Forest oina laikhraba mafam singda hauriba umang wamang sing kokthokuna yumkai sajinba tawbigano Manipur River Reserve Forest amasung Protected Forest sing umang oina thamnaba laingakna hotnagani laingakna changsiliba asi community amatada target tawba nate lamdam asigi apunbagi yaifanabani paliba laingak asina threat amadi political pressure da chatkadaba nate laingak asina kanada su nonjaraga chatloi haina Chief Minister na makhata na fongdorakhe ira forest akhoi section hogdaba mikup amada si loina yan thalaga toromaga thanamisine ana ina mayamda appeal tawning basi nakhoina khoigi ekhoi legally yare na piwa mafam du da leibiyo madudagi hentu oga tawbira kana deforestation tawba nataba thabak tawbagi jungle kokhoba khoto kosi tawbigano haibani ji global warming ki kari akhoi na thengnari ba awaba ising leitabagi awaba adu nature ji fajana preserve tawba je khoi tangai phadina khoi government gi hujigi pandam jaga reserve forest level protection forest level matamda with arms akhoi forest guardsing loina akhoi thammagani moi do power pigani any violation of act madudai moi ain gi matung ina thabak tongnana bagi chapchaba State asida hawkiba numit kharani asida COVID-19 ki case hengalakliba asigi yenglaga Health Services Manipur ki Director na state asida changlakpa mipum khudingmak screening test tawna bakhangankhre screening tawgadaba mafam sing adudi Chorchanpur Tengnopal Kamjong Senapati Jiribam amasung Imphal West District ke Chief Medical Officer sing da pautak pikre Director of Health Services Manipur Dr. K. Rajo na thadorokpa cheroladugi matungina state asida Army CAPF ki oina COVID-19 test tawna ba makhoi gi mari laina ba unit na singadabani haire Myanmar gi tamuda nongmay na kaptuna hatkraba moredagi Tamil macha P Mohan amasung Morgan Nargi hakchang hojik fawba laibak asigi authority da Indian authority da khutsinaraktri haire Hiramasida Chief Minister Nongthongbam Biren amasung India laingak na mithieng changduna asiba hakchang sinarakna ba thabak paikhat pinaba imung manung na taksilakle marak asida miyoy ani asigi misiga mari lainana Indo Myanmar borderland sinduna laibakani gi marakta mukna duna irang thorakpadagi Tengnopal District Magistrate na ngarang dagi CRPC 144 chalai duna thamle loinana Manipur Police ki DIG Range 2 Ningseng Worngam amadi Tengnopal District ki SP Golyan Mangi liching makhada hojik More Police Station da ahenba security force thambagi mathakta laibak ani gi ngamkhaida manga suba Assam Rifles ki personnel sing yauna ngaksel gi akanba cheksin thorang lokhatle loinana numit humni suraba fawba laikhidraba Tamil miyoy ani ge asiba hakchang sinarakta bagi thawongbo imung manung na pendaba fongdorakle laikhidraba miyoy ani aduna hinglingai da auto rickshaw thauduna imung manung purambani
Maram aduna makoina leikhidraba matung imung manungna thengnagadaba awabasing ubiraga leingakna makoi anigi imungi mioi amamamda chanaba thabak pibiyo haina so appeal tawrakle amaromda leikhidraba P Mohan Chennai gi Tiruvachardagi Moreda laktuna asanba yum waiduna leibani madugi mathakta mahak mamang thada luhongkhibada ngairiba mioi ni haire aduga Murugan Ayanar nasu border town asida asanba yum waiduna imung manunga loinana leibani mama mapana mathanta pokpane loinana mahak leikhidaba matamda loina bi amadi piklibi machanupi ama thamlamle haire Bahar fangdabagi awabasing asi koknaba BJP Kisan Morcha Manipur Pradesh ki maikaidagi mari leinaba minister da taksilagani haina morcha asigi president Chongtham Ibohol na fungdorakle wafam asing asi babu parada laiba kuki inda pangthokiba morcha asigi thaupuba singi mifamda fungdokibane thauramadu da president Ibohol na center amadi state laingak na lawmi singi damakta paikhatliba yaifa thaurang sing lawmi singda mapung fana yohonaba morcha asina hotnaduna lakli Hojik state asi thengnari bahar fangdabagi awaba sing asi koknaba laingak na lawrakpa khongthang singda lawmi lupa madi lawmi pumbana pen punna sagatminasi asengba lawmi khudingmaki fangfam thokpa har sing fanghangani haibagi thajaba chapchana lay miyamna mi paibigano haina nakal amaromda lawfam singda urea na chingba har ka hena sizinabana hakchang sokpada natana leibak lehaw manghali haiba asi lawmi singna khangminasi chemical fertilizer khaktamak sizinabagi mahutta organic oiba vermicompost sizinaduna hakchang da soktaba afaba makhalgi maru marang amadi fau puthokpada ahenba mitheng thamlasi haina mahakna fongdoke thoramadugi manungchana haukiba english sing aniga kunmathoi gi july thadage ngasi faubada morcha asina lawmi singi yaifa thorangi damakta paikhatkhiba thabak thoram sing miyamda khanganki Suraga, farming Surakanda, a quiggy lady, brigade officer, look at one section the lady, a quiggy simissing, lady missing, a quick farman, Putokagadi, a quay Madugi, Chijaki, Pantambu, Udrivina, I don't map Matongi Matungina, a quina lady, but the car labor Punimakto, cars, Katana, Quipina Bohonas again, Lonana, last quick Sanmosagi, my Hijasi, Julia fertilizers, Maram Sadana, Labukta Yam, Kaina. Session basu madusu darkar gi matungina chabiu maram disida koi leibak lehauda dumba problem yam leibnina aikoi gi sondasu aikoina urea khartagi natabida aikoi gi sonda organic na karina semba yabra bami compost gi kari gi toba dum hut sinba yabasu aikoi kara koi gi leiba manipur gi leiba leibak lehausu yamna faba oiba ponina aikoi adomdasu miyeng khras amina bagi darkar lei Lawmi singda urea pidabagi mayokta Bharat Kisan Sangha Manipur Prantna Manipur pumbada tha asigi nipan gi ahing nongyaidagi kauriba pungkun marigi general strike asi Kakching Block Congress Committee na mapung fana sogatli haina committee asina thadorakpa chirolamada khanghalakli Nupi singna menstruation haibadi thagi khongkap lakpada sokna samnaba yade haina hanthana yengbigadaba natte thagi khongkap lakliba asimak nupi oibi singi chauthok chaningai ni haina Manipur State Commission for Women MSCW gi chairperson in charge Thumlik Tingning Fang Monsang na fongdokre wafam asinga si menstrual hygiene haiba hiramda National Commission for Women ge mateng makhada MSCW na sinduna ghari da laiba Manipur Educational Mission Mem Higher Secondary School da pangthokiba nongmugi oiba awareness program da fongdokibane mahakna makha taraduna thagi khongkap matam chana laktaba amadi hakchang luna na thamdabana cancer yaung tongan tongan ba laina kaya pokhanbagi machak oiraki Matam asida hakchang nungairakta yauraklabadi lotsinduna thambagi mahuta athubada layeng chathabiyo haike ngasigi thauramadu da sarukya khiba MSCW gi member Laurembam Dayabatina haukiba me kunipanda malem sinba thungna palan pangthokiba World Menstrual Day numitagi hauraga commission asina menstrual hygiene gi matangda awareness kaya lepa laitana silakli state asigi kachin koya yauna chathariba awareness program asina menstrual hygiene gi matangda nupi oibising na lawgadaba thodang sing khanghalli hiram asigi matangda mamutana khanglaba nupi oibising na inkhalagli nupi macha sing da takpi tambiduna hakchang faba khunai ama oina ba punna hotna minasi haina mahakna fongdoke menstrual haibadi nupigi oiba period ase phangba sisi kuina social tabu oina khanba social stigma oina khanba ase aware means aware pire hairaga ase social stigma nate one of the blessing nupi amagi blessing ama nupi amagi nupi oibagi amagi adugumba stage amani haibasi adudu manipur pumbada akoina adu sandokpa adugi awareness akoi pangthok sabani Matang swaisida break hamalawjage breaking matungda malim amadi India gi leriba COVID-19 case ki update amadi Manipur amasung malim gi tongan ba ipaw sing pudun lakchage impact news meeting tadun lebi
Welcome to Heritage Convent Higher Secondary Section. Affiliated to COSIM, Heritage is entrusted with competent and dynamic teachers, maximum choice of elective subjects, prestigious scholarship. We provide the best infrastructure, digital board in every classroom, well-equipped lab, Heritage customized tablet, PowerPoint-assisted lectures, regular snap tests, special doubt-clearing sessions, e-resources through school apps, science demonstrations, debate, quiz, music, dance, and many more. So come and be a part of Heritage. For more information, log on to www.heritageconvent.com. Khanganjaba Panthavi Housing Finance Company Limited amasung sister company singi maikai digi khangalakli madidi company sing asidigi loan lawkraga defaulter oina lairiba loan member singna lakliba July gi tang tarak manga Englishing aniga kunithoi fawgi manungda isa gi loan due sing adu singdok pigadabani hayeng mag head office amasung branch office singda lakpiraga due amount sing adu singdok piu thausa bidrabadi isa gi property sing Sarfasi Act 2002 gi makhada auction thokcharagani hana auction tauba yaukrabani khanghanjariba Panthavi Housing Finance Company Limited amasung sister company sing uripok toramam leikai Imphal HK Jewels Private Limited, Mumbai, Maharashtra. Chahitara Tarit Hena Miyamgi Sevada Licheraklaba 100% International Gemological Institute na certified Tauraba Kisna Diamond Jewelry. India Kaktadanatana country Marifumangada Kisna Diamond Jewelry gi Ningtiraba jewelry items sing Mayamna Pamna Seasonary. Adomsu Amutang Nenshin Biraktuna Adomgi Apamba Diamond Jewelry can be you. Outlet address VCH Ventures, Uripok, HDFC Bank Building, 2nd floor. The pinnacles of success. Get enrolled to one of the finest schools in Northeast India, UNACO School, Excellence in Education. Presto Personalized Wonders, Imphal Nauna Hangdokcheri, Haidibasida, personalized gifts, corporate gifts, awards and mementos, home decor, office rubber stamp Nachingba, Potlam Singh, Mafamasida Pangigani, Nasi Maglangsing Birau, Tilak Ras Enterprises, Presto, Tangal Bazar near Kasturi Tong, Imphal. Contact number 0385-244-9025 natraga 98621-00456. Khataba pau miyam de bizare India the COVID ki anoba sub variant BA 2.75 detect tawkre Omicron variant ki anoba sub lineage BA 2.75 asi laibak asida detect tawre haina World Health Organization ki Director General Tedros Adhanom Ghebreyesus na phongdorakibani haukiba chayol ani asida Malim gi oina COVID ki case chada kuntra hengatlakrabani Europe amadi America da BA4 amadi BA5 hairiba variant ki web lakrabani India da thengnariba sub variant BA 2.75 asi India yauna malim gi atopa leibak tarada su detect tawre hairi mamang da thengnakiba COVID ki variant sing da su top labasu sub variant BA 2.75 asina kaya yamna miyoi bada chaitheng piba yabage haibadi khangba ngamdri hairi Laibak asida COVID ki active case lakama lising tara mapan ga chamri ga yang tareta hengat kre hauki wapung kunmri de India da miyoi lising tara nipan ga chamapan ga kuntra COVID positive oiki hauki wapung kunmri de COVID gi miyoi kuntra manga laiki de haujik apun ba laiki da ba masing lak manga lising kun manga ga chahum ga manga sure hauki wapung kunmri de COVID naramba miyoi lising tara mari ga chatru ka yang fagalaktuna discharge tauki apun ba discharge tauki ba masing crore mari lak kun mapan lising kun mathoi hele hauki wapung kunmri de COVID gi fagalak gi chang chada mar futara nipan 10 manga anida hanthaki Hojik Faubada India the COVID ki apunba case masing crore mari lakuntra manga lising humfutaruk hele Laibak asigi case masing yamna hengalakpa state singi manungda Maharashtra the COVID ki anoba case lising ahumga chamaga nifunitoy hengalakhe Kerala the case lising mariga chamaga tarahumdoy hengalakhe Karnataka da anoba case lising amaga chamaga kuntaret hengalakhe Tamil Nadu da na anoba case lising aniga chatret ka nifuhumdoy hengalakhe Delhi da anoba case chatruk hengalakhe Nakalamarom da COVID ki pandemic loidri haina WHO na phongdokre malem gi laibak chamaga tara da COVID ki case hengalakliba asina pandemic asi loidri takpani hairi malem gi oina COVID ki apunba case masing crore yang khay mga lakh humfutara taret lising nifumapan hele malem gi oina COVID gi laikhidaba masing lakh humfuhumdoy lising humfutaret hele malem gi oina COVID gi fagalagtuna
discharge taukiba apunba masing crore yankai humdoi lakh tara taruk lising kun mathoi hele. COVID vaccine gi ani suba dose kap khraba matung precautionary dose kapagi matam tha taruk ta tensin kre National Technical Advisory Group on Immunization na COVID vaccine gi ani suba dose kap khraba matung COVID precautionary dose kapagi matam hana tha mapan oiramba adu tha taruk ta tensin khibane loina na thawong asiga mari laina na Health and Family Welfare Ministry gi Secretary Rajesh Bhusan na leibak asigi tongan tongan ba state amadi union territory sing da su Hairiba cherol asi thaduna khanghan khre loina na masagi chahi tarani pan gi mathakta leiba COVID vaccine gi ani suba dose kap khiba tha taruk faraba singna tangai fadana COVID precautionary dose asi bu kap thokna basu khangalakle Lamdam asida lairiba mipum khudingmakna idan tawduna miyoibagi punsi kannaba hotnaminasi haina Health Minister Dr. Sapam Ranjan fongdokre Manipur Police Department ge CID Technical na sinduna first MR gi holda pangthokpa anirak suba mega voluntary blood donation camp ta wafam asi fongdokibane thawramadu da Dr. Ranjan na makha taraduna miyamna I pithokpada akiba lairiba asi laibiganu I khara pithokibada miyoi kayagi punsi kanba ngamgadawribani yamdrabada chahi amada mipum khudingmakna amuktang oirabasu EPBU haike laibak asida COVID-19 hengalakliba asigi matangda minister asina lamdam asida su fangliba COVID-19 gi chaitheng asida gi ngakthokpa ngamnaba miyamna COVID-19 gi chatna kanglon sing ngakna chatminasi haike thawramadu da Manipur Police Department gi DGP IGP DIG amadi Police Department gi tongan tongan ba officer kayana saruk yake loina blood donation camp adu da punna miyoi Marom EPK. Blood donation tawbakan da akwai da kana bana tare blood donation tawbakan da akwai da mangka tare ne like in fact kana bana keri hai di wakal wasi aya da shi awareness tawba ma tawba rai blood donation camp donation tawbakan da akwai sai kan da yang kana bahaya walau terpakai kana bahaya ni, aku nak test tu bukan tu, isaga, lainnya ciri satu dia, lainnya tu kena dia, adu na, sikit apa dah screening modality dia, kana bah, beri hacang tu test, beri donator, beri test tu bukan tu, kana tu dia. Manipur Police samadi tarataruk suba Assam Rifles Eco Company Lilong Post ki apun makangbu na WI tablet lising ni fuga kona na miyoy ahum faraba miyoy ahum adu di Lilong Haure Biturel ahan bigi kalay khong thong manaktagi PH Razak chahi kuntaruk apokpa MD Salaudin galoina na mahaki loina bi ngaikim baite Elias Rajya chahi kun humdoy amadi Lilong Turel ahan bidagi MD Azad Khan chahi kun tramanga apokpa MD Liakat ni ngarang nungthil pung mangarom taba matamda moredagi Lilong faubagi lambida cheliba public transport gari da drug lalon bagi thabak chathare haibagi akaknaba pawa ma fangbadagi Lilong Police Station gi OCTH full channel luchingba nupi police yawba amadi tarataruk suba Assam Rifles Eco Company Lilong Post ki apunba kangbu amana Lilong Police Station gi gate mamangda achatawok sing check tawbagi thabak chathake check tawba adu da PH Razak amadi ngaikim baite dagi WI tablet lising ni fu fagat kibaga loina na ngaikim na fongdorak pada MD Azad Khan su fagat pangam kibane faraba miyoy sing asigi mathakta Lilong Police Station na case sama register tawkre hairi Aroibada bulletin asigi headlines sa mukha na miyamda thamjari Manipur da lairiba reserve forest amasung protected forest sing ngaknaba forest guard sing train tawduna nongmay issue tawre haina Chief Minister N Birena fongdokre State asida haukiba numit kharani asida COVID-19 gi case hengalakliba asigi yenglaga Health Director na state asida changlakpa mipum khudingmak entry points sing the screening test tawna bakhangan khre Amasung India da COVID ki anauba sub variant BA2.75 detect tawkre haukiba pung kunmari da India da miyoy lising taranipan ga chamapan ga kuntra COVID positive oikiba ga loina na active case lakama lising taramapan hele Matang swai sida bulletin na solution jari Manipur amasung malim gitong antongan mafam sing da thokliba ipaw sing gidamak impact news pumitiang tadon lebi